ꯈꯣꯏꯔꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯁꯨ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯄꯨꯅ ꯂꯥꯛꯆꯔꯦ ꯉꯁꯤꯅ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯦ ꯑꯁꯤꯒ ꯋꯥꯍꯩ ꯑꯃꯅꯤꯇꯪ ꯑꯩꯅ ꯊꯝꯖꯔꯝꯒꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯃꯄꯥꯟꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯑꯩꯈꯣꯏ ꯑꯁꯥꯝ ꯊꯥꯗꯣꯛꯑꯒꯁꯨ ꯃꯄꯥꯟꯗ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯊꯕꯛ ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛ ꯇꯧꯅꯅ ꯂꯩꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯦ ꯍꯥꯏꯅ ꯑꯗꯣ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯖꯒꯅꯤ ꯍꯥꯏꯅ ꯑꯩꯁꯨ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯀꯣ ꯃꯐꯝ ꯃꯐꯝꯗ ꯃꯤꯇꯩ ꯃꯌꯥꯝꯁꯨ ꯂꯩꯔꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯃ ꯑꯣꯏꯅ ꯂꯣꯏꯅ ꯄꯨꯟꯅ ꯃꯌꯥꯝꯁꯦ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯔꯗꯤ ꯌꯥꯝ ꯐꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩꯑꯕ ꯑꯗꯨ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯉꯁꯨ ꯑꯗꯨꯒ ꯂꯤꯛꯏ ꯖꯥꯃꯤ ꯃꯥꯏꯒꯤ ꯂꯤꯛꯏ ꯖꯥꯃꯤ ꯑꯗꯨ ꯊꯤꯅꯔꯣꯏꯁꯤ ꯃꯤꯒꯤ ꯑꯉꯝꯕꯗꯣ ꯑꯗꯨ ꯄꯥꯡꯃꯤꯟꯅꯁꯦꯕ ꯑꯩꯅ ꯂꯤꯛꯅ ꯄꯥꯡꯉꯁꯨ ꯅꯣꯛꯅꯕꯤꯅꯨ ꯑꯩ ꯃꯌꯥꯝꯅ ꯏꯁꯥ ꯑꯄꯥꯝꯕꯗꯣ ꯄꯥꯡꯕꯗꯣ ꯍꯥꯏꯃꯦꯕ ꯄꯥꯡꯕꯗꯣ ꯑꯗꯨ ꯄꯥꯡꯃꯤꯟꯅꯁꯦꯕ ꯑꯉꯝꯕ ꯃꯤꯒꯤ ꯑꯉꯝꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯄꯥꯡꯃꯤꯟꯅꯁꯦ ꯑꯩꯅ ꯍꯥꯏꯖꯩ ꯃꯅꯤꯄꯨꯔꯁꯦ ꯏꯪꯊꯔꯤꯔꯦꯕ ꯑꯩꯈꯣꯏꯁꯨ ꯇꯨꯝꯕ ꯆꯥꯕꯁꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯦꯕ ꯅꯨꯡꯉꯥꯏꯇꯦꯕ ꯁꯨꯝ ꯅ꯭ꯌꯨꯁꯇ ꯎꯠꯂꯤ ꯖꯒꯥ ꯃꯤ ꯁꯨꯝ ꯐꯧ ꯆꯦꯡ ꯂꯧ ꯆꯠꯂꯤꯅ ꯑꯗꯨꯁꯨ ꯐꯨꯕꯤꯔꯦ ꯑꯃꯨꯛꯁꯨ ꯃꯩ ꯊꯥꯕꯤꯔꯦ ꯌꯨꯝ ꯑꯃꯨꯛ ꯃꯩ ꯊꯥꯕꯤꯔꯦ ꯑꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩꯈꯣꯏꯁꯨ ꯃꯤꯇꯩ ꯑꯃꯅꯤꯅ ꯃꯅꯤꯄꯨꯔꯒꯤ ꯏꯗꯨꯁꯨ ꯑꯩꯈꯣꯏꯁꯨ ꯏꯅꯦꯕ ꯂꯣꯏ ꯑꯩꯈꯣꯏ ꯏ ꯄꯨꯝꯅꯃꯛ ꯆꯦꯜꯂꯤꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯑꯩꯈꯣꯏꯅꯁꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯆꯠꯄꯒꯤ ꯑꯗꯨꯁꯨ ꯌꯥꯗꯦꯕ ꯏꯔꯥꯡ ꯀꯜꯂꯤꯕꯅꯤꯅ ꯑꯗꯨꯒꯁꯨ ꯉꯔꯥꯡꯁꯨ ꯅ꯭ꯌꯨꯁꯇ ꯍꯥꯏꯔꯤꯅ ꯌꯨꯝꯗꯩ ꯃꯄꯥꯟ ꯊꯣꯛꯄꯤꯅꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔꯗ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯦ ꯈꯔ ꯌꯥꯡꯅ ꯏꯪꯊꯔꯗꯤ ꯐꯅꯤ ꯃꯄꯥꯟꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯃꯆꯥ ꯁꯨꯝ ꯃꯄꯥꯟꯗ लाइक तमीदना अदो अइना मीगी कमेंट कइनोगी न्यूज़ अमदी दुगा हाइब उरेबा नेट तो फंगद्रबनिना मपान इचासिंग लाइक तंबदो अदो पैसा थाबसु जाद्रे ना अदो हाइब क्या थी नुवाइतदे इदि कपनिंगेबा कमाई तंगोनी नेट चु लैतबनिना अदो क्या थी वारी अखोइसु जाम थी नुवाइते नेट चु पिबिदे नेट से हुजिकपति पिदिरेबा नुवाइते मपान लाइक तंबे ngang क्या वारमगनी मापाना पैसा थारकना हैना तौरिनी दु सोंददि इरांजिनादि कदाइदे चलुनी मफम कया चलुरे कमाई तौपा मयाम मणिपुरगी थौदोकसे याम नुवाइते मयाम पुनमसु नुवाइते को अदु नुवाइते अदु न्यूज़सिगसु अखोइना सुम यंगजाबा फंगजेबा अदु मणिपुरदा ने लेतबा मिदि मोइदि यंग फंगदरबनी अदु मयाम यादि खरा यांगना इंधरदि फनी नत्रा मयाम को अदु अइगी वाहैसिना मयामदा असोइबा यावरसु अदु मयामना ngakpigani मयाम अइ वीडियो सिदि को ngasiगि सिगा लोइसलगे खोरमजरि।